ngasi gi oiba tongan tongan ba page kadagi post sing collection tawduna loktak mapau updates na thamjage amadi video sibu mieng tabiri ba punamakpu taramna oksabaga loinana ikai khumna buchari ahan boina at gi luching porel korongan makhuman gi page dagi post amakhak thamjage lanchi icham chamnaga loikhini kaina khanduna leinari yengse matam lakani ngasi narani khanna paisiliba sing chethi chegai on gadaba kuidrabani haiba wafam phongdogli Maka satarkpada AT gi General Headquarter gi PRO oina thawpubiriba Robin Mangang khoirakpangi page tagi post ama nikhak lokhotcharaga thamjage Bangladesh na Assam amadi West Bengal numit marini da lawsinma ngamni haiduna India da kihalakibasi na takpadi Third World War si soidre haibani Bangladesh ki maning da kanma country kharana back tawbagini miyam punamak hauzik lai thokpa yaba matam natte chana thaknaba marang kaina thamjinba yare Low loiraga free the thambirunu kihu amadi hawai kuina liraga thamba yaba thambiro phagi ni khanbiganu irai laina lobiganu lan haisi bom thadarake ko hairaga thadarakadaba natte khangau daba mikuptani tawroktuisi haiba wafam sing thamli makha satharakpada nungthilgi pawsi gi chipong ama oiriba pawnil khondagi thamjagi miyam hupna apunba manipur gi saktam sagatpa rele chatkre india di ngan thoiduna leiri manipur di mamle haiba nandoluwangi wafam phongdongli Malemda khwaidagi chawba democracy chatpa leibakni hairiba Indiana Manipurda satharakliba maung mataw asi malemgi miyamda khanganba matam oire India di nganthoiduna leiri Manipurdi mamle haina All Manipur United Club Organization amukogi president Pharijam Nandol Luwangna phongdorakli ngasi International Human Rights Day ka mari leinana amuko porei leimaron maira paibi apunba Manipur All Manipur Women's Voluntary Association Committee on Human Rights amasung The Manipuri Student Federation Lup Mangana Sinba ngasi gi khongchat aduga mari leinana phongdokibani khongchat asi thangmaibanda leiba thau ground gi lamtharaga nagamapal paring da laklaga khoiramang kaichel phauruga kanglapat paring da laklaga kuman lampakta namthungpham oiriba miyam gi khongchat aduga mari leinana mahangna makhata na hai ngasi asi malem gi tongan tongan mafam da miyoibagi hak kanba numit haina thoram pangthoknari malem gi mafam kaya da pangthoknari ba thoram asi ga mari leinana Lamdam asigi miyamna masagi pangpam thokpa haksing phangan biu haina kholau kaya ga loinana ngasigi khongchat asi chatpani lamdam asidagi Armed Special Power Act 1958 khudakta lokthokadabani aron balalong kaya na lamdam asigi shaktam thugaina ba hona ribasing asi khudakta lepkadabani Manipurda lairiba mipum kudimak self determination gi hak pigadabani haiba yauna tongan ba demand kaya miyam gi khongchat asina tali Manipurda thokliba tha taraga mapal heraklaba lan asida mapalamdagi changsilakpa terrorist singna pikliba angang yauna nupi angang tamthina hatpa yauna yumkai mai tharaba pawba government of India na Manipur asi India gi state ama oina ubidabagi maong ama tawriba asi lebak thibani haiki housing Manipur da thokliba lan asi India na loishin gi hairabadi ilai laina loishin ba yai adubu lan asi gi mahut center na uttagi haibagum thabak oina chataduna leiri chathariba tong asi lamdam asibu maset tana thugaina ba chatharakwa lalongni haibadu nongma gi mayek senglakli hainasu Nandoluwang na haiki mahang na hai Manipur gi miyam na sahi cha kaya gi mangdagi aspa lokthok piyo haiduna demand tawduna lakli adubu political gi khudong zaba khara launaba matam khara gi mamangda police station taraga mapanna konba mafam singdagi aspa lokthokki hauzik thokliba kuki singna hauba lana sigi khudong zaba lauraga police station tarukna konba mafam singda amuk hana aspa thamjilakki aspa thamjilaga thokliba lan loishingani khaliba India government ki wakhalon asi ngaktaba ngamdi haiba wafam su thamki Maka satharakpada hi yai khomba news sariba PSSC gi post ama nikhak lokhotcharaga aroiboina miyamda khodol tamjage leimakhongda leiba 57 Mountain Division campus manungda thabak suba changkhibadagi ngasi phawba thiba khangdana leirakkiba Laishram Kamal Babu gi mari makhong tidoknaba High Court of Manipur na semkiba committee gi reports ngasi court asigi Chief Justice D Krishna Kumar amadi Justice Golmai Kaipul Silu Kabui gi bench ta pikhatkadabani Ningsingba yabadi hairiba committee asida Kangpopi District Magistrate Mahesh Chowdhury, Kangpopi District SP Manoj Prabhakar, Kangpopi SDC CH Hefa Imphal West ki SP Sibakanta amadi 57 Mountain Division Signal Regiment Commanding Official Singh Yaukhi Makatana Manipur da khundariba kuki singbu muthatnaba hotnare haina maral sibaga loinana Manipur da thokliba iranga si loisinanaba amatta ngairaba pambaidi Kuki Shingi separate administration ama laiba haibagi demanda punna kuki MLA tara laibagi manungda kuki MLA tare khaktamakna ngarang jeligi jantar mantar da phamkiba wakat mifamda saruk yakhre wakat mifam aduda Manipur da thokliba irang asigi amata ngairaba pambaidi kuki gi separate administration piba
Chief Minister N Biren Singh luchingba lengakna kuki shingi mathakta genocide chathaba yaningde haina thaba placard kaya su sijanaki hairi makha satharakpada aroi boina December gi tang 12 gi ayuk pung 3 lom taba matamda pangthokadoriba nupi lan numit ka mari leinana publics miyamna Imphal Mayol gi lambida sathok sasin tawbada traffic ki ahongba khara leiragani haina traffic control police wing gi SP Pramesh Arambamna thadorokpa chirolamana khangalakli Sirolasina Makataraduna Hai Ahong Sing adudi Imphal East tagi General Post Office GPO tamna lakpa gari sing Moirang Khomlom da Chadhangani Singjang Maidagi Moirang Khom tamna lakpa gari singna Kaishamthong Lomda Chadhangani Amadi Matam Matamgi Oiba Ahong Bakaya lakpa yai BBIPS BIPS Amadi Thauram Asibu Saruk Yawa lakpa gari singi oinadi Ahong Basing Asi Leiti Haina Chirolasina Makatari Haibo Pamsing Tamjaraga Nasigidi Matang Sai Delusionjari